State asida khutsu khulaidagi thoganingdaba thodok thoktanaba amadi lona thinkraba lalolup singi thabak thoram sing laksinnaba haiduna security force na khutsu khulai amadi lalolup kya gi kedar sing leptana fagatpagi thabak chathari khongthang asigi manung channa security force na khutsu khulai khara fagatpa ngamkre khutsu khulai sing adu Imphal East district ki Irilbung police station na konba Ngarian Hill Kairau Wangkhem area da security force na thi buhumgi thabak chathabada fagatpa ngamkibani Kulai sing adugi manungda 12-bore double-barrel rifle ama 12-bore single-barrel rifle ani .32 gi magazine ga loinana pistol ama number 36 ki hand grenade ani tuan ba caliber gi maru taraga manga 5.56 mm insas rifle gi magazine ani 303 gi ammunition charger clip ahum 51 mm mortar HE cell ama tear smoke cell ani shack back amani Lona Thinkrabal Lalholop KCP PWC gi active cadre ni haiba mioi ama security force na mayumdagi fare hairi farba mioi adu Imphal West district ki mayang Imphal police station na konba mayang Imphal ani longbi village tagi Kaidem Indrakumar atopa maming lukhoiba kawi mahake chahi nifugnipan sure mioi si Imphal West district ki manung chanba mafam singda leiba lainga ki school singdagi senkhai chathaba misakni hairi Security force ki kangbu amana su lo na thinkrabal lalholop RPF PLA gi active cadre ni haiba mioi amasu mayumdagi fare hairi farba mioi ado Imphal East district ki Irilbung police station na konba Langdum awang laikai dagi moirang them pakpa maitai atopa maming athoba chahini fuguhumdoi sure mioi sidagi igniter aniga loinana number 36 ki hand grenade ani fangbangam lai hairi